आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ मणिपुरदा होखिबा था अनि मखाइरोम असिदा ख्वाइदगी याम्बा सांगदा ngarang म्योइ 38 नौना कोविड-19 पॉजिटिव ओइखि पंचायती राज मंत्री थोंगाम बिसोजिना हाइरी MGNREGS की लुपा कोटी 964 लाख 13 की सेनफम थादोकनबा कन्ना होनरी अमसुंग अचेतपा फिरेपका लोइनाना अमुक हन्ना कोविड-19 की लाइचत थेंगनमिननबा प्रधानमंत्री नरेंद्र मोदी ना अपील तौरी लेबाक असिदा कोविड-19 की लाइचत अमुक हन्ना संदोरकलिबा असिगी येंगलगा चेक्सिनबा वाटपगी थौवोंगसिंग तोकपिनबा हाइजरी तंगाई फदबा सेक्सिल थौरांग सिंगाकना चटपगा लोइनाना सही 95 की मथक्ता लैबा म्योइ खुदिंगमक सुक्सोइ सोइदना वैक्सीन कापथोकपियु युमदगी हेक चथोकपदा फेस मास्क सुपियु मी अमगगी मरक्ता फुट तरुक लापना लैबियु माइमिट अमदी खुचा टोइना हामदोक्तुना तरुतनाना थम्बियु हौजिक मपुंग ओइबा पाउ मणिपुरदा होखिबा था अनि मखाइरोम असिदा ख्वाइदगी याम्बा सांगदा ngarang म्योइ 38 नौना कोविड-19 पॉजिटिव ओइखि हौखिबा पुंग कुनमरीदा सैंपल 1,158 टेस्ट तौबदा म्योइ 38 अदु पॉजिटिव ओइखिबनी पॉजिटिव ओइबा म्योइसिंग अदु इम्फाल वेस्ट जिल्लादगी 38 इम्फाल ईस्टदगी 9 बिष्णुपुरदगी 3 कक्सिंग अमसुंग कांगपोकपीदगी 2 चांदेल चुराचांदपुर टेक्नोपल थौबाल अमसुंग उखरुलदगी अमममनी राज्यगी कोविड-19 कमन कंट्रोल रूमना ngarang थोखिबा चेरोल अमगी मतुंग इना राज्य असिदा कोविड-19 पॉजिटिव ओइबा अपुनबा मसिंग 19,994 सुरे हाइरिबा मतम असिदा म्योइ अमता सिखिबगी पाउ लैते मतम असिदा म्योइ 13 नाबा फदुना डिस्चार्ज तौखि मसि थारगा नाबा फबा अपुनबा मसिंग 19,994 सुबना 39 सुरे नाबा फबगी सांगना 39.09 नि हौजिक एक्टिव केस 40 लैरी रूरल डेवलपमेंट अमसुंग पंचायती राज मंत्री थोंगाम बिसोजिना हाइरी MGNREGS की दमक केंद्रना हंदकता सेंक्शन तौरखरबा लुपा कोटी 964 लाख 13 की सेनफम अथुबा मतमदा थादोरकनबा फाइनेंस डिपार्टमेंट प्रपोजल थादुना कन होनरी श्री बिसोजिना सही तौदुना थादोरकपा चेरोल अमदा हाई केंद्रना सेंक्शन तौरखरबा सेनफम असि हौकिबा मार्च की कुलुमदोय कुनमरिदा स्टेट अकाउंट संख्रे हाइबगी पाउ फंगबदगी प्रोसेस तौदुना लाखिबनी फाइनेंस डिपार्टमेंट नसु मियामगी अवाबा असि येंगदुना अथुबा मतमदा सेनफमसिंग असि थादोरकनी हाइबगी थाजबा लै मसिगी मथक्ता ग्राम पंचायत अमसुंग जिला परिषद सिंगी अपुनबा सेनफम लुपा कोटी 53,9,50,000 सु थादोकपिनबा फाइनेंस डिपार्टमेंट दरकार लेबा जे सांगसिंग थाखरे राज्य असिगी ओइरिबा सेलथुंगी फिबमना मरम ओइदुना MGNREGS की फंड 15 फाइनेंस कमीशन की सेनफम अमसुंग ऑनररियम थादोकपदा मतम खरा लौबनी मरम अदुना हौजिक ओइरिबा फिबम असिगी येंगलगा पंचायती राज इंस्टीट्यूशन सिंगी मिहुतचिंगना संसीलिबा खोंजंग हंदोकपिनबा मंत्रीना अपील तौरी कंज्यूमर अफेयर्स मंत्री TH सैतबर्टना हाइरी राज्य असिदा चिंगतम थोंग मानना चाखुट हन्नबा शांति अमसुंग चाखुटपा पुरकपा बन ब्लॉकेट लैतबा राज्य अमा ओहिनबा हाइबसे हौजिक पालिबा BJP ना लुचिंगबा सरकार असिना मतम खरा असिदा तौखिबा सिंथानिंगाय ओइबा थबकनी डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर सिंधुना मिनी सेक्रेटरिएट कम्प्लेक्स लेबा मल्टीपर्पज हॉल ngarang pangthokpa डिपार्टमेंट 5 की प्रोजेक्ट 38 जिला असिदा कुसिनबगी थौरमदा वांगांगबदा मंत्री ना हाई चीफ मिनिस्टर की हक्सेल की तेंगबांग स्कीम की मतेंगना सरकारना मियाम की हक्सेल की फिवम फगतहनबा ngamle दिल्ली मियामदा कोविड-19 की टीका थादोक्तुना लाइचत असिदगी ngakthoknaba पुनः होनसी हाइना महाकना अपील तौखि ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने हाइरी अपुनबा भारत की शक्तिना ममांगी सहिदा कोविड-19 माइथिबा पीबा ngamkibagumna मदुगी वाखललोंदा अचेतबा फिरेपका लोइनाना अमगा मतेंग पांगनदुना अमुक हना लाइचत असि माइथिबा पीनबा होनगदबनी कोविड-19 लाइचत थेंगननबा संगसिलिबा खोंजंग असिबु हन्ने यंगसिनबगी ngarang नुमिदांग वरम महाकना सभापति ओइदुना पांगथोकपा मिफमदा श्री मोदीना वाफम असि पुंगदोखिबनी मिफम अदुदा मेडिसिन ऑक्सीजन वेंटिलेटर अमसुंग वैक्सीन कापगी मतंगदा कुपना खननेनकी टेस्ट तौबा ट्रैकिंग तौबा अमदि निंगथिना लायंगबगी थबक हेना कनखत हन्नबा प्रधानमंत्रीना मिफम अदुदा पुंगदोखि
ꯃꯍꯥꯛꯅ ꯍꯥꯏ ꯉꯟꯅ ꯇꯦꯁ ꯇꯧꯊꯣꯛꯍꯧꯕ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯔꯕꯗꯤ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯒꯅꯤ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯕꯗ ꯂꯣꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯈꯔꯒ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯕꯗ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯀꯣꯚꯤꯗꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯐꯃꯨꯡ ꯁꯣꯏꯗꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯤꯐꯝ ꯑꯗꯨꯗ ꯇꯛꯁꯤꯟꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯔꯥꯡ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ 2,93,732 ꯊꯦꯡꯅꯈꯤ ꯃꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ ꯃꯁꯤꯡ 1,95,00,000 ꯍꯦꯜꯂꯦ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ 1,394 ꯉꯔꯥꯡ ꯁꯤꯈꯤ ꯃꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 1,00,000 ꯍꯦꯜꯂꯦ ꯉꯔꯥꯡ ꯈꯛꯇꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ 1,19,000 ꯅꯥꯕ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯥꯕ ꯐꯕ ꯃꯤꯒꯤ ꯃꯁꯤꯡ 1,63,00,000 ꯍꯦꯟꯈ꯭ꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 38.23% ꯍꯟꯊꯔꯛꯂꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 13,67,000 ꯍꯦꯟꯅ ꯂꯩꯔꯤ ꯃꯁꯤ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ 11.83%ꯅꯤ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ 5ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕꯗ 69.33%ꯀꯤ ꯆꯥꯡ ꯌꯧꯈꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯄꯥꯎꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 95ꯗ ꯂꯩꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 15,737ꯗ ꯚꯣꯠ ꯊꯥꯗꯅꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 9,000 ꯍꯦꯟꯕꯗ ꯂꯥꯏꯚ ꯋꯦꯕꯀꯥꯁꯠ ꯇꯧꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯚꯣꯇꯔꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯔꯛꯈꯤ ꯚꯣꯇꯔꯁꯤꯡꯅ ꯀꯣꯚꯤꯗ-19ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯚꯣꯠ ꯊꯥꯗꯅꯈꯤꯕꯒꯤꯗꯃꯛ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯕꯦꯜꯒꯥꯝ ꯑꯃꯁꯨꯡ ꯇꯤꯔꯨꯄꯇꯤ ꯂꯣꯛ ꯁꯚꯥ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ 10ꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 12ꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯁꯨ ꯉꯔꯥꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯏꯝꯐꯥꯜꯗ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯉꯥꯡꯉꯣꯝ ꯀꯤꯔꯟ ꯂꯩꯔꯦ ꯀꯤꯔꯟ ꯊꯥꯒꯠꯆꯔꯤ ꯅꯣꯂꯤꯅꯤ ꯏꯝꯐꯥꯜ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯐꯣꯡꯅꯔꯤꯕ ꯄꯥꯎ ꯈꯔ ꯄꯟꯕ ꯇꯥꯔꯕꯗꯤ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯇ꯭ꯔꯛꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈꯤꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯑꯦꯝꯁꯨꯒꯤ 94ꯁꯨꯕ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄꯥꯂꯟ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕ ꯇꯥꯏ ꯁꯅꯥ ꯂꯩꯕꯥꯛꯇ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯑꯣꯏ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯄꯨꯂꯤꯁꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯂꯒ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯅꯣꯡꯃꯗ ꯃꯤꯑꯣꯏ 2,60,000ꯒꯤ ꯃꯊꯛꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯑꯦꯝꯁꯨꯒꯤ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯄꯤꯑꯦꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯈꯟꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 1,183 ꯇꯦꯁꯠ ꯇꯧꯕꯗ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯏꯔꯩꯕꯥꯛꯇ ꯑꯦꯝꯁꯨꯅ ꯁꯤꯟꯗꯨꯅ 94 ꯁꯨꯕ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯧꯕ꯭ꯔꯨꯒꯤ ꯋꯥꯊꯣꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯂꯦ ꯁꯔꯄ꯭ꯔꯥꯏꯖ ꯚꯤꯖꯤꯠ ꯂꯥꯛꯄꯗ ꯇꯣꯏꯂꯦꯠꯇ ꯑꯉꯥꯡꯁꯤꯡ ꯂꯣꯠꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯃꯤꯑꯣꯏ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯦꯛꯇꯤꯚ ꯀꯦꯁ 130 ꯁꯨꯔꯦ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯇꯤꯑꯥꯔ ꯀꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯋꯥꯔꯜड ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯄꯣꯛꯅꯐꯝꯗ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯗ꯭राꯏꯚꯔꯁꯤꯡꯅ ꯄꯨꯡ 94ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯄꯨꯡ 23ꯗ ꯃꯤ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 2,93,732 ꯍꯦꯟꯒꯠꯈꯤ 1,394 ꯁꯤꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤꯗ ꯄꯨꯡ 23ꯗ 38 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯗꯤꯌꯨꯒꯤ ꯄꯨꯡ 94ꯒꯤ ꯕꯟ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯍꯨꯌꯦꯜ ꯂꯟꯄꯥꯎꯗ ꯀꯦꯁ 38 ꯊꯦꯡꯅꯈ꯭ꯔꯦ ꯅꯨꯃꯤꯠ 5ꯅꯤ ꯊꯪꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ 130 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेस इंग्लिशता भारत अनौब केस 2,2,93 थेंगनखी 1,394 सीखी हाइना अहम हेडलाइन तौरी पीपल्स क्रॉनिकल लेप्तना मसिंग हेंगलक्तुना राज्यसिदा अनौब केस 53 थेंगनखी हाइना अहम हेडलाइन तौरी इम्फाल फ्री प्रेसता राज्यसिदा कोविड-19 के अनौब केस 53 थेंगनखी हाइना अहम हेडलाइन तौरी मॉर्निंग बेलदा सनातन मिसिगी अचुंब वायल पुथोकनबा रिम्स अथॉरिटीना दायित्व खंगना थबक तौगदबनी हाइबा पाउना अहम हेडलाइन तौरी नॉलिनी थागतजरी किरण लोइसिलकपदा कोविड-19 दगी ngakthoknaba face mask upa phut taruk lapnana leiba khutcha amati mai mi taru tanana thamba haiba achamba thawong ohum asi ngangna chatpinaba amuk hanna ningsingjari aroibada maroiba pau amuk hanna
Manipur haukiba tha ani makhairom asida khwaidaki yamba sangda ngarang nui 38 nauna COVID-19 positive oiki. Panchayati Raj Mantri Thongam Biswajit hairi MG NRDGS ki lupa koti 568 lakh taruki senpam thadoknaba kanna honari. Amasung asetpa pirapka loinana amuk hana COVID-19 gi laichat thengnaminanaba Pradhan Mantri Narendra Modi na appeal tawri.